Hello viewers, mayambu ngasi day 6 ki geography da taram okchari ngasi sum day 1 2 3 4 5 ki makha jatra point ngasi day 6 ta geography ya anoba para ama ai ngasi haunaba sem sari anoba para jigi maming unit 7 oidoni maming na manufacturing industry kawi manufacturing industry haba para se manga da hangi manga ki question yana maru eba class 10 की दमकते yana maru eba geography की chapter amni unit 7 से asida manga je direct manga की direct essay type question ama hangbi yai natraga manga direct question ama hangdragana ani piba amaga ahum piba amaga tawraga manga piba se si chapter 7 sidai hangani maming manufacturing industries ka okay now aina maru eba mafam si khatangna mahusa tawba tawna I lokhatjarake manufacturing industry has a kind of mamang the chapter 6 ta ikhoina unit 6 naina khiba matamda agriculture naina khiba ni low shnugi matana kupna naina khre akhone sigi sida akhone naina doisna kaino haiba matamda manufacturing industry habadi tonga mioi ba akhone sijere pochei singse masibu sapham bapam amam leba akhone paire library board mobile phone adudagi fan car jeep mayam leigiba mayam je masi sapham bapam amadi leigani adigi sapham mafam se masib kawi industries kawi factory natra industries kawi kol karkhana habutune manufacture tawa habana pothok si puthok pa hab khudam amta ngai hajarake samna aikhoina sugar cane habdi chu dagi kari olai aikhoina sugar ola eba adri marak sida tawri thabak se kaina sida lei se industry ne ba lei industry ama lei gani Hadi chu sidagi olak to si chini ne chu dai direct chini olak padi yadamina mam processing ama taweba sida kadai da tawbage industry am da tawbane aduga ma je pochak ama dagi pothok olak toine pochak sina sugar cane duni adu pothok sina sugar se oidine al sigi tawiba process sina masibu kawi manufacturing taw adugi mafam duna industry adri pochei ton pochei myam sare ba sem myam sem masib ko manufacturing industry samna harabada sigi unit 7 sida ko ne doi se ton makhagi kol karkhana singi matang na ne doi okay hari adri mahusa gumna aina question yenga lokthabdo adri monde yengsi amtang myam okay huji si ahlo question aina sida ithole adri pajarake amte yengsi paraji ahlo question ni explain the importance of manufacturing industries in our country in our country haigara natraga in our national economy haita samna kol karkhana singchina ikoi india gi sendung gi phibamda natraga ko india da karamba makhal gi mateng pangbage un explain tawga iwa mai maru ebda iwa hatani ado okay mai roi singa like textbook pai biu aina he habiduni textbook ki ahamda paragraph ta aham paragraph ki mai waida sunna thengna gani ado digi underline to bi agani manufacturing industry help in modernizing agriculture, the backbone of our economy, and provide many people employment in secondary and tertiary sector. Samna harabada kol karkhana singchina long shiu se chokhalan bada modernize tawbada mating acho pangeba adu haiba long shiu ba haiba sidi mamang parade haji yam khare hena backbone ne ko yangyen saru ne ba india gi ko maram ya khoi long shiu ma kha pun ba ba ne ba adu ni khare maru ba long shiu sibu e kaino na haibadi industry singchina kol karkhana singchina chakal halleba mating chauna pange matau karamna pange khudam amta I pijarake khudam na hoji machine karkhana singchila sariba tonga to tractor tonga to khusukhlai sijna riba har sariba tinida napida khudik makse manufacture to na kanere industry amada aduna maram ore ga ngachi long shiung na jo mateng oye ar high long shiung ha si sida high provide many people employment mi yamaba praja bu thabak sinpham pibi masi mai moru oiba point amani yam amaga agriculture and industry move hand in hand hai long shuba ga kol karkhana ga amaga khut samnaraga chatmi nai habani then aroba point amtang chingchangyu export of manufactured goods encourage trade and bring in foreign exchange akhoi gi export tawna kol karkhana gi pothok manufacture industry tawriba industry gi pothok sing chem mapal lamda yamlaba pampal lamda export tawraga akhona foreign exchange utare foreign exchange haibadi ate question te mapal lamda thado oga
योंथोगा इंडिया सागाना तालक सेन से मधुको कवि फॉरेन एक्सचेंज अदु यामलबा सेनफमसु एखोइना मैन्युफैक्चरिंग इंडस्ट्री की मतेंग फंगी मसी मतेंग सिंचिनी मखोइ मैन्युफैक्चरिंग इंडस्ट्री दे फंगलेबसे ओके असीमा लेरे अखोइ की फर्स्ट पैराग्राफ की क्वेश्चन आई मरु ओइबा खतंग खरा खंगा चरगा तौजगे मरदे ममांग हाइकिबदुनी यामना लिमिटेड ओइबा मतमनिना अखोइ मरु ओइबा खरा खंगा चबन देन सेकंड पैराग्राफ ता amting minasi okay second paragraph side ki na in question amta ga side ijage masi 2012 ta 2012 ki akhoi metric parekha da hangkiba question ni ai hita sum ijarake what are the two major reforms introduced for rapid industrial development in India mani right 2012 hangkiba question ni maje what are the two major reforms introduced for rapid industrial development in India samna harabada India da kol karkhana chakhan abagi damakta hariba parasa ko UNIT-7 se kol karkhana khatagi matang ne duni ko India da kol karkhana chakhan abagi damakta yang na rapid adi yang na chakhan abagi damakta hawdorpa maru aba reform ani awunba ani anauba policy ani do kari no iu ha adugi ani do iba matamda akhana ma ani se phamdoine adugi kari no yengsi ayosina second paragraph te view yam samna solid point to khata ye underline ta honjarake yam kana sana explain ta udabida kari ma ayosina explain do matang do ta honingba pamnagasu engon da sum comment box ta sum comment to bira pa yagani okay second paragraph ki second line da asumna yawbani first point see question C की first point होई को second paragraph की second line देंगे the new industrial policy है ना 1991 is one of them I will know she first point को new industrial policy है ना policy अमा का introduce तो है इंडिया 1991 है बच्चा ही सी मसी खजिता ही करी है जगह याम कना explain in detail ई वही दरकार लेते मरम दी मार्क्स से अन्य घटनी ना new industrial policy करें इंडिया सकाना लॉन्च तो रुपा दुगो policy अमने long sorry kol karkhana gi hiram sida hena yang chanaba ko sotharaba karkhana singbu yang chanbinaba natraga license phangdaba gi hiram de yang chanbinaba gi damakta quality hena maintain toraga pothok sing hena pothok puthokpa kol karkhana pothok puthokpa ngamna bi damakta hawtorpa policy amane ba new industrial policy 1991 masi question si ga answer na point number 1 pibi ta then ani shubada khitang kalaga ani shuba magi point se kalaga loram da doida second paragraph loram da doida mahiroshine shum textbook pai biu ko underline to view another reform atopa own ba amana anoba reform amana kai is the foreign direct investment FDI in specific industries and FDI nam asan bida FDI kawi foreign direct investment hanam som hobore masina kai haiba matamda isam samna ai haijage apple company ga tawise any company amana akhoi India company amana atopa lamamda chalaga adugi chamana ba do hanguba launch taruba aduga mafam dudagisu akhoi gi company amma khaki pothok sinje puthoga paisa tana ba khona foreign country amada any country amada chamana ba branch adumai to be haraga atopa lamda su ai gi branch amma thamlaga adudi paisa tana ba hena kanana ba khona jarpa adugumba system se foreign direct investment kawe masi specific industry khara khata da ayaba piye hai akang na ba country sorry akang na ba karkhana khara khata da adugi ayaba pi yam quality laiba yamna fajna certified toroba sarkar na khangjalla ba duko asma toroga si question si answer ona ji point ani de pibi raga mairosina sum yagani okay makha ki third paragraph si ai thodo na am kana maru oide hana isum kanjarage adu ai hypothetically ai hairam ge padraga su third paragraph ta hari bise hojiki matam chida leba amaga country amaga pothok hena pothok pa quality leba pothok pa quantity hena pothok pa international market ta haibadi trade to mata loyalty to matam da akhuna amada chang ta dana ba hantha dana ba gidamakta yam kana hot aba man darka lei haiba masum third paragraph ta pibani okay then makha tara kwasini ayo sina khangjin gadaba yam maru eba mafam ai haurage hauji reminasi okay mathangi topic ta ikhone yan maru eba topic mo ji yengani classification of industries have any side idon lere
my my classification of industries have a topic shi de view kari no have kan industry se yamandana tongan tong makhal khara khaido e classify taw khara khaido makhal sing industry makhal khara yengani mesige khoina 5 marks ta khoina essay type ta hangba ya question lay haidi classification industry khaido ibise kari kai no describe taw eu sandong eu haina samna hal industry makhal manga thona khaido I adun manga da hangba ya ba oi adura sida question amatang aina common over question amatang aina manga pi bamtang ijrake sida write and account on the 5 different classification of industries manga ni maram di ma se manga thona khaido ni sida write and account on the 5 different classification of industries haibadi India da ji makhal manga thona industry se khaido eba adi makhal manga thona khaido da adi account amatang sanlamne EU haibane adu tadi manga ne manga khaido pada sida ma hero sina yam san ubi ni adu khidang tentak na a shortcut khara tawla ke mayam na tabiyu sida romana 1 2 3 4 5 ni yaw bane adu manga du oi thoi ne ba khaido iba manga se adu gi manu da subdivide amuk taw bane 1 da a b haina 2 da su a b 3 da a b c d na adu lo ni I doi ne adu ma hero sina yam san ne na khalam bani adu shortcut khara tentak na ibe abani aishum haijara ke mun tabiyu ahamada kari matuna khaido haba matamda based on source of Roman number 1 niko based on source of raw material lai pochak ki matungina kadai de karama pochak season ribage magi source pochak se kari pochak season raga laiba karkhana no haibadu ki matungina ani thona khaide ba si ibibada kare ko my heading ji ibibada kare ko based on source of raw material then number a ki dusu ibada kale ani thona khaide source of raw material ji pochak haibani pochak ki matungina agro based industry haibama number b da mineral based industry ham khaido e mairo shuni shu ubidang bani adu sida agro based industry sida agro habase mama so agriculture gi assembly ni agro se adu agro based industry long shiyu gi pothok singi makha pola hingba karkhana sing long shiyu gi pothok singi makha pola hingba karkhana sing se kona agro based industries haina khangne samna matek se khatang chingchan bi ya gani sumai yam 10 easy. These are based on agriculture products. Agriculture ki pothok singchina ma gi pochak oiduneba. Aduna adugumba karkhana singcha agro based industry kaugani. Khudamana hayar tardi icham chamna ai ngasai so side ikiba sida moina example mayam pi bagi textbook ta example mayam pi bagi sang ubowani mahiro singna kaisu pakhapirunu sida sugar industry hase chini gi karkhana ngasai chini gi karkhana chini karai de sare mai pochak se keno chu ne chu se long sui pothok na tra adu oi tardi adugumba singche lasingi firon se liya khoi se lasingje long sui pothok na tra adugumba singche agro based industry ka wen example ama khatang bibiro mahiro sing then ani chubra mineral based industry haben mineral habadi mineral singi matang da ko mineral haina mineral resources hana yam chawa chapter am yaw bane ko chapter 4 ga laina rakani hayeng mineral adi khani mineral based industry akhone lainung dagi nataga laimai dagi thau sungiba petrol sungiba tongan na sana kori sungiba thum sungiba sunu sungiba mayam se akhone mineral ka mo mineral based industry adu gumbagi makha ponba karkhana se sina sumai chingchan ya gani they are based on minerals which are processed into finished products mineral singi makha ponba karkhana singdu mineral singina mai pocha oide adugum karkhana singuna ekoina kari kaweba mineral based industries and khangi example da iron and steel je quite a best example yod amasung steel sabe karkhana je masi mineral based industry gi quite a maro example ama oin pebiro ama khatta okay sidalo ere aham number 1 sa mairo sina sum Ethiopia ma tanda tenta Ethiopia ma tanda kesu yamna sangdabani. Then number 2 kari haina khaido kya to kada number 2 is okay based on capital investment and labor size sig matani kita mun tabiyu ma ani desu hambya ba chance le ma je capital investment labor size adi habedi karkhana de lingkhat pada mi kyam yam na simi kyam na thabak taw na wa na taw bra yam na thabak taw na tra paisa kyam na invest or paisa kyam na thadaraga low ubna paisa kyam na sorry paisa kyam thadaraga likhat pa karkhana no haiba matungi amso labor kyam yam na thabak taw na haiba matungi na ma ani thona khai do e ha kai ki haina khai do e small scale industries haiba ma large scale industry haiba mingjina sum khangam ni small ida apik ni large ida achau ba haiba adudi small scale industry gi point ani tang chingchan view
karma makhan ki karkhana se small scale industry kauge haba matamda a small scale industry has a capital investment of less than rupee 1 crore crore amade hena wat na paisa thadaraga linkapa karkhana makhai se akoina small scale industry hena khangne haba crore amade wat na habse lakh tara obe lakh kun obe anything any amount obe crore amade hena hek wat na thadaraga linkapa karkhana oijara maba adudu kari kaweba small scale industry kaweba now my point amatanga jingchan se ko the industries have comparatively less number of workers habidi thabak tawbina ba karkhana thabak tawbina ba simi singse makhoi si yamna watli masing yamna watna thabak tawi aduga karkhana singse yamna watna thabak tawi habisi akangna ba masing di leite khara watna thabak tawi habani aduga karkhana se kari kaweba small scale industry kawe example ama khatam pibiramo sida in pining example pibi are soap making ase sapon sabe karkhana sapon si yam chaw pot nate paisa su yamno chaw bon nate makhoi si aduga karkhana se small scale industry de chale now adugi onan taina bada number b do yang se large scale industries achouba makhar ki karkhana habne sina mu kamai to ge ham matam da ngasai gi point to the sum yang se ko these industries employed very large number of workers ngasai gi tuna small scale industry kariya ba sinmi yamna thabak taw de haba sidana sinmi yamna thabak tawe masing asukemate yamba sinmi singsina thabak taw ba karkhana oi large scale industry dana ani shubu point na magi the capital investment on this industry is very large asida thadaba sibu linkhat ba large scale industry linkhat na ba karkhana se thadaba paisa se invest ba paisa se su yamna chaw haba asukemate chawna thadaraga linkhat ba karkhana oi now sigi matang kena yamna chaw haba sida kamai to bi ai ba mutanda ngasa small scale industry gi di crore amade gi less than rupee 1 crore haba adu gi do ona taina bada last scale industry gi di less ke mohta more haba wa hai masijana biraka more than rupee 1 crore haina onto asu ibesu ya hai ma hero sing kaisu kai blite hai crore amade henna thadaraga linkha pa karkhana makhai singna crore ani obe kunoi be anything obe any ma crore amade henna paisa thadaraga linkha pa karkhana singsina last scale industry ka wi yana asmani ibi ya ye now ma example na ngasai su aina mineral based industry da pi graba example iron and steel se sum PB ro iron and yod amse steel ke karkhana now hari ba hujiki sigi question si da ina pidraga so hayang sumaina so hang pe ai ba write the difference between small scale industry and large scale industry gan small scale industry ga large scale industry khenaba you na ma ani pidraga ibe ai ba adu kanda adamaina hangam kon damda nasai aina pi ki sana pi ki ba point ani ni do sum ibe ai ba difference sana si da question na pidra ba mai ro sing adu khangjan bio okay the roman tree based on ownership happening ownership the mapu naiba mapu happen mapu gi matuna karkhana sing si gi mapu leigani ba mapu kana no natra kana no lei duine ba adu gi mapu gi matungina karkhana se makhal amu mari thona khaidoi handakna a the public sector industry b the private sector industry c the joint sector industry d the cooperative sector industry hena khaidoi now sigi so tentak na I hairake public sector industry na mapu kanana oidoba sineba mairo sina khangdok this industry are owned and operated by the government and its agency hek sarkar na mapu oirab sarkar na mapu oirab na ta sarkar na thadopa mi khara na mapu oirab sarkar na ayaba pira thadopa mi khara na mapu oirab adu ba karkhana singse kari kawani public sector industry kawani example da sida bharat heavy electrical limited haiba mampire national thermal power corporation haiba mampire ngasai bharat heavy electrical limited to asam bida nairoi singna bhel hane su ibi BISEL hane example is mine pbiro sifau sana tension biragani bharat heavy electrical limited bhel hane PBI the mine example am khapte pbiro then b the private sector industry mana private khani jani private school adu the lanai na mapu oibeda sarkar na tre antan sida they are owned by individual or a group of individual haitu lanai mapu ama khatana oibi mapu se natraga moi mari manga manaraga paisa khara puthoknaraga linkhat pa karkhana oisu yayaba adugumba lanai oibasina private sector industry kawi example di mayam people piningai lekhe hojiki matam dari india da sungai sarkar na hena mapu oibadai di lanai na hena hoji na koina tare jio ga na leiba tongan ba airtel leiba jodegi tisco leiba tata iron steel company leiba bajaj leiba mayam se loina lanai na mapu oibanatta adana example ama khatang nakhona pibiro aina pihaning ba example debudi tisco sini TIS your tisco
Tata Iron and Steel Company haibani maram di tisco gi matang na si makhata ba para khoi lauthar ba matamda khoi hena kupna naina rakani. Okay, number C duna joint sector industry hame joint haibo hai si kaina amaga amang punchina ka tawba kar sina ke daw they are jointly run by and managed by the government and individual or group of individual sarkar ga lanai ga punchal laga tawba kar na joint ha ngasai tongan idana public ka private ka dana hana joint china amaga amang punchana raga sarkar ga lanai punchana raga tawmina ba kar na za asima lingkat mina ba kar na mapu oi ba sa masina koina kari kawe joint sector industry kawe example da ama khatan piri like the oil India Limited CPP ro example da. Okay, number D gi ownership metu na aroi ba khaido number D cooperative sector industry cooperative haibo hai la pa sikai lai cooperation degi ama kama mateng pamna raga tawba karkhana ni sin joint na de mateng pamna bhai tare sin khudana pothok turiba mi duga pochak pi durba mi duga ani mak se mana raga tawbina ba karkhana se they are owned and operated by the producer or supplier of raw materials and workers on a cooperative basis. Example of sugar mill habitat khudamana chu patana thariban lomi duga ara chini sungdoriba karkhana gi mi duga mana raga nangi chu je akhoi da loina mak akhoi leirage akhoi chu chini sungnabagi damakta haraga mana su admai traga mana raga ko natraga sangom gi farm hai tare sangom je noi gi farm je akhoi gi laurage hana mana raga pocha pidurba mi siga pothok puthotriba karkhana gi mapuji ga mana raga cooperate taraga tomina ba karkhana sina cooperative sector industry kawi asmai tore haraga. Okay, mahiro singna ngasi classification ani magawali base ai makha mathangi class da day 7 da chathar jarake ngasi di side lesson jage time ke limitation khara leire aro lesson ringai da ai gi mahiro ani khatang ai khangka jaraga ai comment lapa du gi kisne stem acham thang tawjaram ge ahambada linkin akoijam linkin na millets ki matang da khajitang haibira muai na haibani mamang dai pankiba agriculture chapter dagi millets se makal ahum thona khaidoi jawar bajra ragi akhoi chanan haina khangna buduni kabo kapo cha mana akhoi manipur dadi yam kana pasna phaunate haiba jawar bajra ragi haiba millets makal chanan makal ahum se akhoi na akang mamafam nuksa su sum temperature su wang mamafam ising su yam thoidona marang kaina phangraga su sum yaba South India da su aduga akhoi gi awang nongpok awang nongchup maikai rom da Bharat maikai rom da awang maikai rom da admai tar thanaba akhoi kabo kumba pooga natraga akhoi yam gumba saraga chana ba adugumba mahi maroni haiba millets se asman tentan thamge then amana loidang na hai kiba ma buffer stock si chitang hai pi haiba mama and buffer stock haiba ma PTS haiba ma pankibini buffer stock se kaisnate akhoi stock ta sakana thamba awana tanarapa matamda natraga maman wangba matam lakpa yawi akhoi pochei maman ga wama matam lakpa yawi adugumba matamda aduga stock ta pairaga thamba singdo akhoi sijanaraga komayamda supply tawraga akhoi che chara hamba laktana ba food security gi matang dani ko adugi naina kibodo adugi du ba mai tawraga akhoi stock ta thamba process sijanarapa adugu kawi akhoi buffer stock ta thambai. Okay, asinta ai haijage. Okay, asmaina comment sum gyan tada matang ordi sum pibirau ngasi gi delo slam daira mahusa pibidona quotation amtang mayam da pijaramge to see what is right and not do it is a lack of courage. Confucius na piramba quotation ni haibadi aina chumme haina khana thabak se tawba ngamdaba se asi pangdaba mi gi thongni. Okay, matang sida ai ngasi gi class se tension jarage makhataba class to mathangi day 7 da mayam thengnarasi karigumba comment tawning khoningba yawba taragasu khangingba hena khangba yawba taragasu aidoi singna comment box da sum comment topic okay ngasi di swai kainarasi mayam. Thank you.